howji police na puthorkani inquest report se they have prepared inquest report paper da physically matam ju tawbra adu aragadi ngasai gi hairiba phariba mi ani se tawba sidai se da thogla iba crime gi result to da mi ani natraga manga se ani phare en yaure na khallo natraga ahum am leibaduga mi manga da nangam doba mandi kari gi no na habdi mi taru phagi bse mi ke ano thador patara ni thoira tara maira subject to correction aduga punna loina na phagi bane ba adu argadi mi ani natraga ahum manga se ga loina na phaba ngam gadra ba mase logical oide ba madugi prosecution gi history se hayeng masi government gi statement tawreiba khongthang police ki NAGA gi tawreiba khongthang se prosecution fail oina bane ba criminal administrative system da hayeng sessions court amagi mamang da trial toba matam da di accused gi against beyond reasonable doubt to prove to doine ba asidai se da ngasai gi mi singse siramba singse nomena kapaga sibagi wa ikhayaw yawde adubu postmortem report ta phangni puli nomena kapra bom na tobra natrega yopak na yanbra natraga thangjong na kakbra haibado adu arga di crime weapon phabra police na crime weapon phabra hayeng criminal trial chatharakwa special trial chatharakwa matam da di madugi crime weapon phadraga di phare iba accusing duga madu irai line nanthokibagi mapam tawreba aduga miyamna yamna tawduri se mihapadugi mi phare heta tokpa akhoina pami kaigino di as per law moi se dubi they are to be punished according to law sinatra adu agadi law gi matungina dandi piba taragadi prosecution na proof tawba ngamoidaba mawongda ahoba se right from the beginning ahoba se yam ure adu argadi ngasai gi makhoina wrongful confinement tawraga abduction tawraga thadore iba nupi mayam do adu du na kana yawi haiba matamda khullu dagi mi kunthra ni phu pharaga moida test identification pere tawbra noida tawi haiba mi do test identification pere to as per law to do adu so hekta chatleraga moise madugi khundu da puraga ma abc yaubra haiba nataba as per law to be conducted before the executive magistrate madu tawbra inquest report prepare tawbra adugo mayam se tawdaba na maram oireraga masigi sida mi phareraga aina adu ada na tawreraga sumna twist tobagi phibam am leibeduna di asumba phangoi justice phangoi adugi justice so phangdraga di sigi NAGA na adu tawi police na adu tawi tawroi aduga responsible se kaino mi ama phare na hairaga di mi ama smaina hat kre na singnaraga di karigi moi madudei du da karigi hingna phangnar ba khudakta rescue tawdege adugi sangbang ngamdre hairaga di singda lo sataba helicopter service lady sidi karigi mi lady sidi aduragadi mogi sugi kedarna happy hatle hairagadi India government ga paw phongnaraga su agreement sign tawniba mi du kudakta karigi paw phongnadabano adugo mamayam se dramatize tawreraga sidai sida yamna conspiracy amma tawreraga masugi outcome da thole eraga akhoina nupa amaga nupi amaga akhoina name di ai khangdre maming amma phongdorok pase akhoina sidai sida mayam pawina lak pase moi yawram bayai yawram da bayai adubu makhoi confessional statement lawreraga subject to custodian interrogation logdongni custodian interrogation ju government na NAGA na tawba police na tawba se moisu man made history am puthorakadra hana haibagi akhoi singnaba leireba criminal conspiracy yawragadi leiduri neba asuk chawba crime am thokpa India da amupang thoktiba mongda thokpa crime ji wo asuk yamna yangna lawreraga tawri se it is highly condemnable aduga aina mathakta panjaikhriba mayam do madugi lakuna leiragadi phanyamna prosecute tawraga su court successful oiroi aduna accusing do dandi piba ngamwe ge ngasi thamjariba topic siga hojik leiri film sida miyam ge thamoida aduma kai horaga lehoraga da ba adugumba thodok ama khangni hojik leiri basi manipur asigum incident mayam am thokre tawbada bu sigumba se thodok sida senari ba mi sing phaba gi sang sidi adum kimati wat bane do theng su theng hojik mi ni fagalak pa oirei ba film sida government na lokholi ba thongsi kama yeng bi ai ma an bi thong criminal administrative system da ko akhoi gi singi criminal system tamgi haibam leiti Indian law se satnari ba se akhoi gi country the whole India sida sigi oina criminal administrative system leiba
masigi akoina criminal measure act kan hairaga akoina hana hairam Indian Evidence Act, Indian Penal Code, adegi CRPC haibase hojiti nongna akoina BNS, BNSS, SA, BNSA Act leiredana soma anobase sigi matungena sina major act neba sigi matungena akhoi criminal administrative system dadi shugoma yamna heinous crime ama oibase yamna serious review lodong neba akhoina chingi lamdani asokpani adegi hill mountain ada leibani sangmangamdabani phaba natraga tamdana phaba laiba kana criminal administrative system the system ani thokte aigi khangzaba experience ni ko ina thamja doije adu lanbi ai adubu sidai sida akoina mi ani phare haiba sigi budi khoi prajana khitang oigadra adubu masida yamna delay leirisi place of occurrence thopa matamda masidai sida nong su yam tar he ko nungsi su yam sit khre ko after about gasai tha ani phaning sit mayada ni ko akoina phare ise sidi immediate action lohogodo bani haba ngachuga aduga karigino na haiba matamda masidai sida akoina masi tawre ise criminal conspiracy leibra haibagi singnaba leiba adigi evidence mangana ba khotnarabra haibagi singnaba leiba aduga karigino na haiba matamda magi place of occurrence thuibado madugi tawriba maphamduda khudingmakta rust tawreraga ngasaigi akoina BNSSC gi matungina niko crime sport the sangzhaleraga madu crime scene report prepare to darkar oiba aduga magi index sketch map adudagi ngasaigi kano sidai sida ngasaigi asiba thengnari ba mafam se masidai sida inquest report sembra haugi police na puthorakani inquest report se they have prepared inquest report paper da physically matam juda tawbra adu aragadi ngasaigi hairiba phariba mi ani se tawba sidai sida thogla iba crime gi result to da mi ani natraga manga se ani phare en yaure na khallo natraga ahum mam leibaduga mi manga da nangam doba mandi karigi no na habdi mi taru phagi bse mi ke ano thador patara ni thoira tara maira subject to correction aduga punna loina na phagi bane ba adu argadi mi ani natraga ahum manga se ga loina na phaba ngam gadra ba mase logical oide ba madugi prosecution ni history se hayeng masi government gi statement tawreiba khongthang police ki NI gi tawreiba khongthang se prosecution fail oina bane ba criminal administrative system da hayeng sessions court amagi mamanga trial toba matam dadi accused gi against a beyond reasonable doubt to prove to doine ba asidai sida ngasaigi mi singse siramba singse nomena kapaga sibagi wa ikyaw yawde adubu postmortem report ta phangni puli nomena kapra bom na tobra natrega yopak na yanbra natrega thangjong na kakbra haibado adu argadi crime weapon phabra police crime weapon phabra hayeng criminal trial chatharakwa special trial chatharakwa matam dadi madugi crime weapon phadragadi phare iba accusing duga madu irai line namthokibagi mapam tawreba aduga miyamna yamna tawduri se mihakadugi mi phare ge tokpa akhoina pami kai nodi as per law moise dubi they are to be punished according to law sinatra adu agadi law gi matungina dandi piba taragadi prosecution na proof tawba ngamoidaba mawongda ahoba se right from the beginning ahoba se yam ure adu argadi ngasaigi makhoina wrongful confinement tawraga abduction tawraga thadore iba nupi mayam do adu na kana yawi haiba matamda khullu dagi mi kunthra ni phu pharaga moida test identification pere tawbra noida tawi haiba mi do test identification pere to as per law to do adu so hekta chatleraga moise madugi khundu da puraga ma ABC yaubra haiba nataba as per law to be conducted before the executive magistrate madu tawbra inquest report prepare tawbra adugo mayam se tawdaba na maram oireraga masigi sida mi phareraga aina adu ada na tawreraga sumna twist tawbagi phibam am leibedu na di asumba phangoi justice phangoi
ꯑꯗꯨꯒꯤ ꯖꯁꯇꯤꯁꯇꯣ ꯐꯪꯗ꯭ꯔꯒꯗꯤ ꯁꯤꯒꯤ NIA ꯑꯗꯨ ꯇꯧꯋꯤ ꯄꯨꯂꯤꯁꯅ ꯑꯗꯨ ꯇꯧꯋꯤ ꯇꯧꯔꯣꯏ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁꯤꯕꯜꯁꯦ ꯀꯔꯤꯅꯣ ꯃꯤ ꯑꯃ ꯐꯥꯔꯦꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯠꯈ꯭ꯔꯦꯅ ꯆꯤꯡꯅꯔꯒꯗꯤ ꯀꯔꯤꯒꯤ ꯃꯣꯏ ꯃꯗꯨꯗꯩꯗꯨꯗ ꯀꯔꯤꯒꯤ ꯍꯤꯡꯅ ꯐꯪꯅꯕ ꯈꯨꯗꯛꯇ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯒꯦ ꯑꯗꯨꯒꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯆꯤꯡꯗ ꯂꯣ ꯆꯠꯇꯕ हेलीकॉप्टर सर्विस लेरिसिदी करीगी मी लेरिसिदी अदुरगदी मोगी सुगी केदरना हाटले हायरगदी इंडिया गवर्नमेंट गा पाव फंगनरगा सु एग्रीमेंट साइन तौनिरिबा मी दुदा खुदकता करीगी पाव फंगनदबनो अदुगुम्बा मयाम से ड्रामाटाइज तौरेरगा सिदैसिदा यामना कंस्पायरेसी अमा तौरेरगा मसिगी आउटकम दा थोलेरगा अखोइना नुपा अमगा नुपी अमगा अखोइना नेमदी आई खंद्रे ममिंग अमा फोंदोरकपसे अखोइना सिदैसिदा मयाम पावइना लाकपसे मोइ यावरम याय यावरम याय अदुबु मखोइ confessional statement लौरेरगा subject to custodian interrogation लौदौनी custodian interrogation जो government ना NIA ना तौबा पुलिस ना तौबा से मोइशु man made history हम पुथोरकद्रा हना हाइबगे अखोइ सिंगनबा लैरेबा criminal conspiracy यावरगदी लैदुरिनेबा असुक चावबा crime हम थोकपा इंडिया दा अमुपक थोकतेबा मोंगदा थोकपा crime जिबो असुक यामना यांगना लौरेरगा तौरइसे it is highly condemnable अदुगा अइना मथक्ता पंजखिबा मयामदो मदुगी लाकुना लैरगदी फन्यामना प्रोसिक्यूट तौरगसु कोर्ट सक्सेसफुल ओइरोय अदुना एक्यूजिंग दो दंडी पिबा ngamwebo tamjai yes yam nuaijai huji lady film sida morik sum wafum thambiu na mo thogasari huji manipur da lady film sida khogi oirakliba mi fa bagi mawong asi khogi